ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯂꯧꯈꯠꯆꯔꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯁꯦꯡꯗꯣꯔꯛꯅꯕ TNLꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯅꯠꯇꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯈꯨꯗꯛꯇ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ WC ꯑꯣꯐ ꯗꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ TNLꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ WC ꯑꯣꯐ ꯗꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ TNLꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯈꯨꯗꯛꯇ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯇꯥꯡꯈꯨꯜ CSOꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯛꯄ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯅꯥꯝꯂꯤ, ꯋꯥꯡꯂꯤ ꯑꯃꯁꯨꯡ ꯆꯣꯔꯣꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯛꯆꯤꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯆꯃꯝꯅꯍꯟꯕꯗ ꯅꯠꯇꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕ, ꯂꯟ ꯊꯨꯝ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯃꯦ 8ꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯔꯁꯅꯦꯜꯁꯤꯡꯅ ꯂꯧꯕ ꯚꯤꯗꯤꯑꯣ ꯀꯚꯔꯦꯖ ꯑꯗꯨꯗ ꯆꯔꯣ ꯚꯤꯂꯦꯖ ꯑꯁꯤ KNABꯅ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯇꯥꯡꯈꯨꯜ ꯅꯨꯄꯤ ꯑꯃ KNAB ꯑꯃꯁꯨꯡ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯏꯁꯇꯔꯟ ꯖꯣꯟ VVEZ ꯐꯥꯗꯨꯅ ꯄꯨꯔꯨꯕꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯗꯨ ꯎꯕ ꯐꯪꯈ꯭ꯔꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨ-ꯃꯣꯇꯣ ꯀꯦꯁ ꯑꯃ ꯀꯥꯝꯖꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ FIR ꯑꯗꯨꯗ KNABꯅ ꯕꯤꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ 50-60 ꯂꯥꯛꯂꯒ ꯆꯣꯔꯣ ꯚꯤꯂꯦꯖ ꯀꯥꯝꯖꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯕꯅꯤ, ꯑꯐꯕ ꯈꯨꯠꯂꯥꯏ, ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯈꯨꯗꯝ ꯑꯃꯠꯇꯗꯤ ꯄꯨꯊꯣꯛꯇꯅ ꯊꯧꯗꯣꯛ ꯑꯗꯨ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯋꯥꯐꯝ ꯑꯗꯨ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯐꯣꯡꯅ ꯍꯥꯏꯍꯟꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯪꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯨꯡꯌꯥꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ MLA ꯂꯩꯁꯤꯌꯣ ꯀꯩꯁꯤꯡꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯅꯥꯝꯂꯤ, ꯋꯥꯡꯂꯤ ꯑꯃꯁꯨꯡ ꯆꯣꯔꯣ ꯚꯤꯂꯦꯖꯇ KNAB ꯑꯃꯁꯨꯡ PDF ꯑꯣꯏꯒꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯕꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯣꯀꯦꯜ MLAꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯑꯔꯥꯟꯕ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯂꯧꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟ ꯂꯩꯇꯦ ꯍꯥꯏꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯕ ꯉꯝꯂꯕꯗꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯪꯂꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ MLA ꯑꯍꯨꯝꯒꯤ ꯐꯤꯔꯦꯞꯄꯨ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝ, ꯑꯩꯈꯣꯏꯒꯤ ꯍꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯎꯠꯅꯕꯒꯤꯗꯃꯛ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ TNL ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯊꯝꯂꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯑꯆꯧꯕ ꯑꯦꯖꯦꯟꯗꯥ ꯑꯃꯒꯤ ꯃꯈꯥꯗ ꯅꯥꯒꯥ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯃꯤꯂꯤꯇꯔꯥꯏꯖ ꯇꯧꯕ ꯌꯥꯅꯕ ꯆꯠꯊꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯐꯝ ꯊꯣꯛꯂꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯎꯠꯂꯤꯕ ꯑꯁꯦꯡꯕ ꯃꯁꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯆꯥꯔꯣ ꯚꯤꯂꯦꯖ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 50 ꯑꯃꯔꯣꯝꯇꯃꯛ ꯂꯥꯞꯄꯅꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅꯥꯝꯂꯤ ꯑꯃꯁꯨꯡ ꯋꯥꯡꯂꯤꯗ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯛꯇ ꯆꯠꯂꯤ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯇꯅꯕ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯏ ꯍꯥꯏꯔꯤ꯫ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯝꯕꯨ ꯁꯦꯜꯒ ꯑꯣꯟꯅꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯎꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯃꯁꯨꯡ ꯑꯇꯩ ꯀꯨꯀꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯒ꯭ꯔꯨꯞꯁꯤꯡꯗꯒꯤ ꯏꯁꯥ
ꯆꯕꯒ ꯂꯣꯏꯅꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯎꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯡꯒ ARꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈ꯭ꯔꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯅꯥꯛꯇ ꯂꯩꯕ ꯅꯥꯝꯂꯤ ꯈꯨꯜ ꯇꯝꯅ ꯆꯠꯄ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀꯣꯟꯕꯣꯏ ꯑꯃ ꯐꯨꯡꯌꯥꯔ ꯑꯃꯁꯨꯡ ꯃꯥꯏꯂꯦꯡ ꯈꯨꯜꯗ ꯅꯨꯄꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯗꯨꯒꯤ ꯀꯥꯎꯟꯇꯔ ꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 202 ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯪꯁꯛ ꯈꯨꯜ ꯖꯪꯁꯟꯗ ꯁꯤꯚꯤꯜ ꯒꯥꯔꯤꯁꯤꯡ ARꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ARꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯅꯥꯏ ꯒꯥꯔꯤ ꯀꯌꯥ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 7ꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ KNAB ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯅ ꯆꯤꯡꯅꯕꯁꯤꯡꯅ ꯕꯣꯔꯗꯔꯒ ꯇꯥꯏꯅꯅ ꯂꯩꯕ ꯅꯥꯝꯂꯤ ꯈꯨꯜꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯕ ꯑꯃꯗꯤ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯈꯤꯗꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯆꯪꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯐꯨꯡꯌꯥꯔꯗ ꯂꯩꯕꯤ ꯅꯨꯄꯤ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯅꯝꯂꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯈꯤꯕ ARꯒꯤ ꯀꯣꯟꯚꯣꯏ ꯑꯗꯨ ꯊꯤꯡꯈꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯐꯨꯡꯌꯥꯔ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯥꯏꯂꯦꯡ ꯈꯨꯜꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡ ꯊꯣꯔꯛꯇꯨꯅ ARꯒꯤ ꯀꯣꯟꯚꯣꯏ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯟꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯁꯛ ꯑꯃꯅ ꯁꯪꯁꯛꯇ AR ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ AR ꯄꯔꯁꯣꯅꯦꯜ ꯑꯃꯗ ꯍꯪꯕ ꯎꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯃꯛꯇꯗ AR ꯅꯨꯄꯤ ꯄꯔꯁꯣꯅꯦꯜ ꯑꯃꯅ ꯃꯤꯌꯥꯝꯅ AR ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯊꯤꯡꯂꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯁꯨ ꯎꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯝꯕ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃꯗ AR ꯄꯔꯁꯣꯅꯦꯜ ꯑꯃꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯁꯔꯨꯛꯇ IED ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯆꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯎꯔꯤ꯫ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯃꯛ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯡ ꯌꯥꯎꯅ ꯅꯝꯂꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ARꯒꯤ ꯀꯥꯡꯕꯨ ꯑꯃ ꯅꯝꯂꯤ ꯑꯃꯁꯨꯡ ꯋꯥꯡꯂꯤ ꯈꯨꯜ ꯇꯝꯅ ꯆꯠꯄꯗ ꯊꯤꯡꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯅꯨꯄꯤ ꯑꯃꯅ AR ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯕꯣꯝ ꯑꯃꯈꯛꯀꯤꯗꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯐꯣꯔꯁ ꯂꯥꯛꯂꯤ ꯑꯗꯨꯒ ꯊꯥ ꯑꯁꯤꯒꯤ 7ꯇ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯑꯗꯨꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯈꯤꯗꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ARꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇ ꯊꯝꯂꯝꯕ ꯊꯥꯖꯕ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯊꯧꯅꯥ ꯐꯅ ꯊꯥꯈꯤꯕ ꯑꯗꯨ ꯎꯕ ꯐꯪꯂꯤ꯫ CMꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯈꯣꯡꯆꯠ ꯌꯩꯊꯣꯛꯄꯤꯌꯨ ꯀꯨꯀꯤ ꯏꯟꯄꯤ ꯀꯨꯀꯤꯖꯣꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯔꯨ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯟꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯍꯟꯗꯣꯛꯅꯕ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯇꯦꯟꯁꯟ ꯍꯦꯟꯅ ꯋꯥꯡꯍꯟꯒꯅꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯊꯣꯏꯗꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏꯀꯩ ꯈꯔꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯖꯣ ꯀꯥꯡꯂꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯕ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯁꯦꯟꯁꯤꯇꯤꯚ ꯑꯃꯗꯤ ꯚꯣꯂꯦꯇꯥꯏꯜ ꯑꯣꯏꯕꯅ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ꯫ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯦ 15ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯔꯤꯖꯣꯜꯚ ꯇꯧꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯤ꯫ ꯃꯑꯣꯡ ꯇꯥꯗꯕ ꯐꯤꯚꯝ ꯑꯃꯒꯤ ꯆꯩꯔꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯌꯥꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯌꯥꯏ꯫ CMꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯍꯥꯟꯅꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯠꯇ꯭ꯔꯤꯕ ꯑꯁꯤꯗ ꯍꯦꯟꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯅꯕ ꯃꯔꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫
ꯆꯨꯔꯆꯥꯟꯄꯨꯔ ꯈꯣꯡꯆꯠꯅ ꯑꯣꯏꯍꯜꯂꯛꯀꯗꯕ ꯐꯤꯚꯝ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯍꯟꯕ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫